ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯌꯥꯝ꯫ ꯉꯁꯤ ꯕ꯭ꯂꯣꯛꯁꯦ ꯁꯤ ꯁꯨꯝ ꯍꯧꯔꯒꯦ ꯃꯌꯥꯝ꯫ ꯑꯩ ꯑꯌꯨꯛꯀꯤ ꯀꯣꯜ ꯂꯤꯛ ꯋꯥꯏꯔꯝ ꯂꯣꯏꯁꯜꯂꯦ꯫ ꯁꯤꯆꯟ ꯈꯣꯝꯖꯟꯅ ꯍꯧꯖꯤꯛ ꯏꯔꯨꯖꯔꯦ꯫ ꯑꯩ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯌꯥꯝ꯫ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ꯫ ꯍꯧꯖꯤꯛ ꯑꯩ ꯏꯔꯨꯖꯅ ꯀꯥꯈꯠꯂꯦ꯫ ꯑꯁꯤꯒꯤ ꯀ꯭ꯔꯤꯝꯁꯦ ꯇꯩꯔꯒꯦ ꯃꯌꯥꯝ꯫ ꯑꯩ ꯂꯥꯏꯒꯤ ꯙꯨꯞ ꯊꯥꯕ ꯂꯣꯏꯖꯔꯦ꯫ ꯑꯗꯒꯤ ꯁꯅꯥꯔꯩꯁꯤꯁꯨ ꯍꯧꯖꯤꯛꯇ ꯏꯪꯊꯝꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯠꯂꯛꯏ ꯐꯖꯅ꯫ ꯑꯩꯒꯤ ꯂꯩꯁꯤꯡꯁꯦ ꯉꯁꯤꯗꯤ ꯁꯤꯗ ꯂꯣꯏꯅ ꯄꯨꯁꯜꯂꯦ ꯈꯔ ꯑꯔꯨꯝꯕ ꯃꯔꯨꯝ ꯇꯥꯏ ꯍꯥꯏꯅ ꯑꯩꯅ ꯁꯤꯅ ꯏꯪꯉꯤ ꯈꯔ꯫ ꯅꯨꯡꯁꯥ ꯁꯥꯒꯠꯂꯕꯅꯤꯅ ꯂꯩꯁꯦ ꯈꯔ ꯑꯏꯪꯕ ꯃꯐꯝꯗ ꯄꯨꯁꯟꯖꯔꯛꯑꯦ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩꯅ ꯇꯨꯄꯤ ꯑꯃ ꯂꯣꯜꯂꯤ ꯃꯄꯥꯒꯤꯅꯤ ꯍꯥꯏꯅ ꯑꯣꯂꯥꯡꯕꯁꯨ ꯆꯪꯉꯦ꯫ ꯇꯨꯄꯤꯁꯤ ꯂꯣꯟꯕꯒꯤ ꯃꯔꯝꯁꯦ ꯑꯩꯅꯅꯦ ꯍꯥꯟꯅ ꯃꯃꯥꯡꯉꯩꯗ ꯍꯥꯏꯗꯤ ꯑꯉꯥꯡꯒꯁꯦ ꯄꯤꯛꯏꯉꯩꯗ ꯇꯨꯄꯤ ꯑꯃ ꯂꯣꯜꯂꯦꯕ ꯃꯄꯥꯒꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯑꯗꯨ ꯃꯥꯅ ꯍꯟꯗꯛꯀꯤ ꯆꯍꯤꯁꯤꯒ ꯃꯥꯡꯍꯟꯈꯤꯕ꯫ ꯑꯩꯅꯒ ꯑꯍꯟ ꯑꯣꯏꯁꯜꯂꯛꯄꯁꯤꯗ ꯑꯃꯨꯛ ꯂꯣꯟꯕ ꯉꯝꯒꯗ꯭ꯔꯥ ꯉꯝꯃꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯑꯣꯂꯥꯡꯊꯥ ꯆꯪꯉꯁꯨ ꯑꯃꯗꯤ ꯃꯤꯠꯁꯦꯈꯔ ꯍꯧꯖꯤꯛꯄꯨꯗꯤ ꯌꯥꯔꯤꯑꯕ ꯑꯗꯨꯝ ꯑꯃ ꯂꯣꯟꯒꯦ ꯍꯥꯏꯅ ꯂꯣꯜꯂꯤꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ꯫ ꯑꯩꯅ ꯍꯌꯦꯡꯃꯨꯛ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕ ꯍꯥꯏꯅ ꯇꯨꯄꯤꯕꯨꯗꯤ ꯁꯨꯝ ꯂꯩꯔꯒꯁꯨ ꯐꯪꯉꯤꯀꯣ ꯈꯨꯠꯅ ꯂꯣꯟꯅ ꯊꯝꯕ ꯍꯥꯏꯁꯤꯅꯅꯦ ꯁꯨꯝ ꯃꯦꯃꯣꯔꯤ ꯑꯃ ꯑꯣꯏꯗꯅ ꯑꯩꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯂꯣꯜꯂꯝꯕꯅꯦ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯑꯩꯅ ꯂꯣꯟꯖꯕꯅꯤ ꯃꯌꯥꯝꯁꯦ ꯇꯨꯄꯤꯁꯦ꯫ ꯂꯣꯏꯔꯒꯁꯨ ꯑꯃꯨꯛ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯀꯣ꯫ ꯃꯆꯨꯁꯦ ꯁꯨꯝ ꯑꯩꯅ ꯑꯍꯟ ꯑꯣꯏꯔꯒꯁꯨ ꯁꯨꯝ ꯎꯞꯄ ꯌꯥꯅꯕ ꯍꯥꯏꯅ ꯁꯤ ꯃꯆꯨꯁꯦ ꯑꯣꯏꯅ ꯇꯧꯔꯦ ꯃꯌꯥꯝ꯫ ꯐꯖꯩ ꯐꯖꯗꯦ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ꯫ ꯂꯣꯟꯕ ꯂꯣꯏꯔꯒ ꯑꯩ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦꯀꯣ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩ ꯁꯨꯝ ꯊꯕꯛ ꯑꯃ ꯇꯧꯅ ꯅꯥꯁꯇꯥꯁꯨ ꯇꯧꯕ ꯂꯣꯏꯔꯦ ꯑꯗꯩ ꯂꯣꯟꯁꯨ ꯂꯣꯜꯂꯤ ꯑꯗꯨꯝ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗꯁꯨ ꯐꯤ ꯈꯔ ꯍꯥꯞꯆꯟꯕ ꯁꯨꯗꯣꯛꯑꯦ ꯂꯣꯏꯔꯦ ꯐꯧꯗꯣꯛꯎꯔꯒꯦ ꯃꯌꯥꯝ꯫ ꯋꯥꯁꯤꯡ ꯃꯦꯆꯤꯟꯗ ꯁꯨꯕ ꯐꯤꯁꯤꯡꯗꯨꯁꯨ ꯐꯧꯗꯣꯛꯆꯔꯦ ꯃꯌꯥꯝ꯫ ꯅꯨꯡꯁꯥꯁꯦ ꯉꯁꯤꯗꯤ ꯐꯖꯅ ꯁꯥꯗꯣꯔꯤ꯫ ꯄꯔꯗꯥꯒ ꯀꯔꯤ ꯀꯔꯥ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯀꯔꯤ ꯀꯔꯥ ꯁꯨꯖꯔꯤꯕꯁꯦ꯫ ꯃꯌꯥꯝ ꯑꯩ ꯕꯖꯥꯔ ꯆꯠꯂꯨꯒꯦ ꯑꯗꯨꯒ ꯕꯦꯡꯛꯇꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯛꯀꯦ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯣꯇꯣꯁꯤꯒ ꯆꯠꯂꯤ ꯑꯩꯈꯣꯏ ꯃꯌꯥꯝ꯫ SBIꯗ ꯑꯃꯨꯛ ꯂꯥꯛꯏ ꯑꯩꯈꯣꯏ꯫ ꯗꯨꯀꯥꯟꯁꯦ ꯑꯩꯅ ꯐꯥꯁꯃꯣꯜ ꯁꯨꯄꯔ ꯐꯥꯁꯃꯣꯜ ꯑꯃ ꯂꯧꯔꯦ꯫ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯒꯦ꯫ ꯁꯤ ꯀꯩ ꯃꯥꯏ ꯍꯪꯒꯥꯝ ꯂꯧꯔꯦ꯫ ꯁꯅꯥꯁꯨ ꯂꯧꯔꯦ꯫ ꯌꯦꯇꯨꯝꯁꯨ ꯂꯧꯒꯦ ꯇꯧꯏꯅꯤ ꯁꯤ꯫ ꯑꯃꯨꯛ ꯍꯜꯂꯛꯑꯦ ꯌꯨꯝꯗ ꯌꯧꯗꯣꯔꯦ꯫ ꯑꯣꯇꯣꯗ ꯇꯣꯡꯉꯤ ꯃꯌꯥꯝ ꯍꯜꯂꯛꯑꯦ ꯕꯦꯡꯛꯇꯁꯨ ꯆꯪꯉꯝꯃꯦ ꯕꯖꯥꯔꯁꯨ ꯑꯃꯅꯤ ꯁꯕꯖꯤ ꯑꯃꯅꯤ ꯂꯩꯔꯛꯑꯦ꯫ ꯑꯗꯩ ꯕꯦꯡꯛꯇꯁꯨ ꯆꯦꯗꯣ ꯅꯅꯥꯎꯒꯤ ꯆꯦ ꯑꯃ ꯍꯥꯏꯗꯤ ꯃꯥꯒꯤ ꯄꯥꯁꯕꯨꯛꯇꯣ ꯃꯥꯏꯅꯔꯗꯒꯤ ꯃꯦꯖꯔ ꯑꯣꯟꯊꯣꯛꯄ ꯌꯥꯔꯦ ꯉꯁꯤꯗꯤ ꯑꯣꯟꯊꯣꯔꯛꯑꯦ꯫ ꯃꯄꯥꯟꯗꯗꯤ ꯅꯨꯡꯁꯥ ꯐꯖꯅ ꯁꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯕꯣ ꯉꯛꯄ ꯐꯪꯅ ꯁꯥꯔꯦ꯫ ꯌꯣꯡꯆꯥꯛꯁꯦ ꯐꯧꯗꯣꯛꯏꯅꯦ ꯑꯩꯅ ꯀꯪꯍꯜꯂꯤꯅꯤ ꯁꯤꯁꯦ ꯎ ꯃꯣꯔꯣꯛꯁꯤꯁꯨ
ꯂꯒ ꯁꯤ ꯍꯪꯒꯥꯝ ꯃꯄꯨꯟꯁꯤꯒ ꯈꯔꯁꯤꯒ ꯑꯩꯅ ꯁꯖꯅꯥꯁꯤꯒ ꯂꯩꯔꯛꯑꯦ ꯃꯌꯥꯝ. ꯍꯧꯖꯤꯛ ꯑꯩ ꯁꯖꯅꯥꯁꯦ ꯊꯣꯡꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ. ꯑꯩꯅ ꯉꯁꯤ ꯂꯥꯟꯁꯇ ꯊꯣꯡꯒꯗꯕ ꯍꯤꯟꯖꯥꯡ ꯃꯊꯦꯜꯗꯤ ꯁꯤꯒ ꯂꯩꯔꯦ. ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯦ ꯑꯩꯅ ꯍꯤꯡꯒꯣꯜꯗ ꯍꯦꯛꯆꯔꯛꯄꯅꯤ. ꯑꯥꯂꯨ ꯑꯃꯒ ꯀꯣꯂꯤꯍꯋꯥꯏꯁꯤ ꯈꯔꯁꯤꯒ ꯈꯥꯖꯤꯡꯁꯤꯒ ꯅꯥꯀꯨꯞꯄꯤ ꯂꯩꯔꯦ. ꯑꯁꯤ ꯊꯥꯛꯑꯒ ꯁꯖꯅꯥꯁꯤꯒ ꯊꯣꯡꯖꯔꯛꯑꯒꯦ ꯃꯌꯥꯝ. ꯑꯗꯒꯤ ꯌꯣꯡꯆꯥꯛꯁꯤꯒ ꯁꯣꯏꯕꯨꯝꯁꯤꯒ ꯑꯥꯂꯨ ꯑꯃ ꯇꯧꯔꯒ ꯏꯔꯣꯟꯖꯔꯛꯀꯦ. ꯁꯦ ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯑꯩꯒꯤ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯆꯔꯛꯄꯅꯤ. ꯑꯁꯤꯅꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯅ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯈꯥꯡꯁꯦ ꯅꯥꯀꯨꯞꯄꯤ ꯍꯥꯞꯆꯤꯜꯂꯦ, ꯄꯥꯁꯐꯣꯔꯣꯟ ꯍꯥꯞꯆꯤꯜꯂꯦ. ꯈꯥꯖꯤꯡꯁꯦ ꯉꯧꯖꯔꯒꯦ ꯍꯧꯖꯤꯛ. ꯈꯥꯖꯤꯡꯁꯦ ꯃꯔꯣꯏ ꯊꯨꯝ ꯃꯆꯨ ꯇꯣꯠꯁꯜꯂꯦ, ꯍꯥꯞꯆꯤꯜꯂꯒꯦ. ꯏꯔꯣꯝꯕꯁꯦ ꯁꯤꯒ ꯊꯥꯡꯒꯠꯂꯦ. ꯑꯩ ꯈꯥꯖꯤꯡꯗꯣ ꯀꯣꯠꯊꯣꯛꯑꯦ, ꯑꯗꯨꯒ ꯑꯩꯅ ꯃꯌꯥꯟꯁꯦ ꯑꯃꯨꯛ ꯉꯧꯔꯤ. ꯈꯥꯖꯤꯡꯗꯣ ꯁꯤꯒ ꯁꯣꯜꯂꯦ. ꯍꯧꯖꯤꯛ ꯊꯨꯝ, ꯃꯣꯔꯣꯛ ꯀꯔꯤ ꯀꯔꯥ ꯃꯆꯨ ꯍꯥꯞꯄꯒꯦ. ꯃꯆꯨ ꯈꯔ ꯍꯥꯞꯄꯦ. ꯊꯨꯝ ꯍꯥꯞꯆꯤꯜꯂꯒꯦ. ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯀꯨꯞꯄꯁꯦ ꯈꯤꯇꯪ ꯍꯥꯞꯄꯦ, ꯇꯪꯈꯥꯏ ꯑꯣꯏꯅ ꯍꯥꯞꯄꯒꯦ. ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯑꯣꯏꯅ ꯊꯥꯛꯆꯔꯒꯦ. ꯉꯧꯖꯔꯦ. ꯑꯗꯨꯒ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈꯤꯒꯦ. ꯃꯔꯣꯏꯁꯦ ꯀꯣꯟꯅ ꯊꯥꯛꯑꯒꯦ. ꯌꯥꯔꯦ, ꯃꯍꯤ ꯍꯥꯞꯄꯒꯦ. ꯈꯥꯖꯤꯡꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ. ꯑꯗꯨꯒ ꯃꯍꯤ ꯍꯥꯞꯄꯒꯦ. ꯑꯗꯨꯒ ꯃꯔꯣꯏ ꯑꯁꯨꯕꯁꯤ ꯈꯤꯇꯪ ꯍꯥꯞꯄꯦ. ꯍꯣꯔꯦꯟ ꯊꯥꯡꯗꯔꯝꯗꯥꯏꯗꯁꯨ ꯑꯃꯨꯛ ꯈꯔ ꯍꯥꯞꯄꯦ. ꯐꯗꯤꯒꯣꯝ ꯊꯥꯛꯑꯅꯤ. ꯊꯥꯡꯗꯔꯀꯥꯟꯗ ꯁꯧꯍꯜꯂꯒꯦ ꯍꯧꯖꯤꯛ ꯄꯨꯟꯅ. ꯃꯣꯔꯣꯛ ꯇꯪꯈꯥꯏꯁꯦ 3-4 ꯊꯥꯗꯔꯒꯦ. ꯁꯧꯍꯟꯒꯦ. ꯌꯦꯟꯁꯦ ꯐꯖꯅ ꯃꯍꯤꯒꯁꯦ ꯆꯞ ꯆꯥꯅ ꯂꯩꯔꯝꯃꯦ. ꯐꯗꯤꯒꯣꯝꯁꯨ ꯊꯥꯛꯆꯤꯜꯂꯒꯦ. ꯈꯥꯏꯔꯒꯦ. ꯂꯣꯏꯔꯦ ꯑꯩꯒꯤ ꯈꯥꯖꯤꯡꯒ ꯁꯖꯅꯥꯒ ꯑꯥꯂꯨꯒ ꯀꯣꯂꯤꯍꯋꯥꯏꯒ ꯊꯣꯡꯕꯁꯦ ꯃꯌꯥꯝ. ꯁꯤꯒ ꯑꯃꯨꯛ ꯃꯍꯤ ꯅꯪꯁꯤꯜꯂꯗꯤ ꯆꯥꯕ ꯌꯥꯔꯔꯣꯏ. ꯃꯍꯤꯁꯦ ꯌꯥꯝ ꯅꯪꯉꯗꯤ ꯇꯣꯠꯅꯤꯡꯉꯥꯏ ꯌꯥꯎꯔꯣꯏ. ꯑꯗꯨꯅ ꯑꯩꯁꯦ ꯃꯍꯤꯁꯦ ꯌꯥꯍꯜꯂꯒꯦ. ꯃꯇꯥꯡ ꯆꯥꯏꯁꯤꯗ ꯑꯩꯒꯤ ꯈꯥꯖꯤꯡ ꯊꯣꯡꯕꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯩ ꯃꯨꯊꯠꯂꯦ ꯃꯌꯥꯝ, ꯄꯨꯟꯁꯤꯟꯖꯔꯒꯦ. ꯍꯥꯏ ꯃꯌꯥꯝ, ꯑꯩꯅ ꯊꯣꯡꯖꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯂꯩꯔꯦ. ꯈꯥꯖꯤꯡꯅꯦ, ꯁꯖꯅꯥꯅꯦ, ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯅꯦ, ꯑꯥꯂꯨꯅꯦ ꯊꯣꯡꯉꯦ. ꯑꯁꯤꯒ ꯁꯣꯏꯕꯨꯝ ꯏꯔꯣꯜꯂꯦ ꯌꯣꯡꯆꯥꯛꯀ. ꯃꯊꯦꯜ ꯌꯥꯝ ꯇꯧꯗꯦ. ꯑꯗꯣ ꯏꯅꯥꯎ ꯑꯃꯅ ꯉꯥ ꯊꯣꯡꯕ ꯑꯃ ꯄꯤꯕꯤꯔꯦ. ꯑꯗꯨꯗꯤ ꯑꯩ ꯂꯥꯏꯒꯤ ꯍꯥꯟꯅ ꯊꯥꯗꯣꯛꯆꯈꯤꯒꯦ. ꯆꯥꯕꯒ ꯚꯤꯗꯤꯑꯣ ꯎꯠꯇꯕ ꯀꯨꯏꯔꯦ ꯃꯌꯥꯝ. ꯉꯁꯤꯗꯤ ꯎꯠꯂꯒꯦ ꯍꯥꯏꯅ ꯇꯧꯔꯦ. ꯆꯥꯛ ꯑꯃ ꯍꯥꯞꯆꯔꯦ. ꯏꯔꯣꯟꯕ, ꯈꯥꯖꯤꯡ ꯊꯣꯡꯕ, ꯉꯥꯇꯣꯏ ꯅꯠꯇꯦ, ꯍꯥꯏꯗꯤ ꯀꯣꯕꯤ ꯁꯥꯛꯇ ꯁꯨꯝ ꯉꯥ ꯈꯔ ꯍꯥꯞꯆꯤꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯃꯌꯥꯝ. ꯑꯩꯗꯤ ꯏꯔꯣꯟꯕ ꯍꯥꯟꯅ ꯆꯥꯒꯦ. ꯏꯟꯖꯥꯡꯁꯤꯗꯤ ꯁꯨꯝ ꯂꯩꯔꯁꯅꯨ. ꯂꯧꯊꯔꯒꯦ, ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏ ꯃꯥꯅ ꯆꯥꯕꯗ.
मैम आई चाबगी वीडियो को थांगतब कुइरेको मैम कन्बा हाइतारे सम वीडियो दी मतेंग मतेंग दुम थांगतपा चाबैसे उतरे आपेन हावरे सजनागा खजिंगा ꯉꯁꯤ ꯆꯍꯤꯒꯤ ꯍꯥꯏꯇꯥꯔꯦ ꯁꯖꯅꯥ ꯊꯣꯡꯕ ꯑꯍꯥꯟꯕ ꯆꯥꯕꯅꯤ ꯃꯌꯥꯝ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯏꯅꯥꯎꯕꯤꯁꯤꯁꯨ ꯌꯦꯡꯒꯦ ꯉꯥ ꯊꯣꯡꯕꯅꯤ ꯔꯧꯅꯤ ꯍꯥꯎꯔꯦ ꯃꯥꯏꯁꯤꯁꯨ ꯌꯥꯝ ꯑꯩ ꯕꯦꯡꯛꯇꯒ ꯆꯠꯂꯨꯔꯦ ꯑꯗꯩ ꯊꯦꯡꯉꯦꯕ ꯑꯗꯨꯅ ꯃꯊꯦꯜꯒ ꯌꯥꯝ ꯇꯧꯗ꯭ꯔꯦ ꯍꯣꯏ ꯇꯧꯔꯒ ꯈꯤꯇꯪ ꯃꯊꯦꯜ ꯑꯃꯅꯤ ꯇꯧꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯉꯁꯤꯒꯤ ꯌꯥꯝ ꯍꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ